Pakistan amasung West Asiagi oina leiriba politics asi noma interesting oibe hengalakli. US amasung Israel hairiba country sigi damakta Pakistan hairiba country asina adugi matik yamnaba lanmising putuktuna Gaza da leiriba la Hamas hairiba group asiga lantengnabagi fibam amada lakle. Madam Queen songna lakliba Hamas amasung Israel yoiba landfom asida US President Donald Trump ki maikeri point kun yawba ceasefire gi oiba agreement ama puthorakraba matungda ihan hanba phase ki oina hostage exchange townabagi oiba khongthang asi yamna mai pakna losilakpagi oiba fibam asi yawrukpana anisuba phase maduri Gaza hairiba mafom asida hauji lan hauriba Hamas hairiba organization asibu khulai loktoktuna makoibu mafom asidagi tanthokkiba haibagi oiba khongthang asida changchinba haugadori USA gi maikeri puthoraki 20 point nauba peace plan adugi matung in hauji hostage sing asi exchange tawba loiraba matung da Hamas hairiba organization asina makha tana lakadoriba Gaza gi oiba lengak sembada natragana masi gi oiba thabak thong sing da amata yaudaba makoi asi khulai thadoktuna surrender tawbagi oiba wafam asini masigi damakta Hamas na khulai thadokraba matung aduga Palestine gi oina leiriba Gaza hairiba mafam asigi anauba lenga ama semduna ningthijana rule tawba ngamtringa gi oiba marak asi fawbada mateng tawnabagidamakta ISF haiba International Stabilization Force haiba ama linkatuna Gaza City asibu law and order maintain tawduna mafam asibu anoba lenga ama anoba police ama laktriba fawba ngak sengedoribani adubu masigi mangjongnana ISF hairiba force asigi maikeidigi khwaidi hana tawgadaba khongthang ama haiba taragedi hauji Gaza City asida leiriba Hamas hairiba organization asibu khulai lokthok handuna makoibu surrender tawhanba haiba khongthang asini kariguma maduda yaraktaba taragadi khutthanarakpa taragadi ISF hairiba group asiga Hamas hairiba organization asigani lan tawgadoribasi Trump ki maikeri puthorikliba peace plan asi mai pakhannabagidamakta Gaza da changduna control tawnabagidamakta linkhalakliba ISF hairiba lanmi asida maru oiba role amasung khwaidigi yamgadoriba asi Muslim country singi oiba lanmi singni hauji sangsilagliba peace ki oiba khongthang asida matam kuinedagi lanfam ama songnarakpanina nagal animaki maikeri thajanadabagi oiba sang asi aduki matik yamna wangba asina western gi oina leiriba atopa lanmi sing asi sizinaruba taragadi thajadabagi oiba sang adu leibana Muslim lanmi sing sizinaba oirambasu yai Hauji fawbu yo inadi thuhaningdaba thawdok khara thokiba misi minagi oiba thawdok khara thokjaba taragasu hanagumna achauba lanjau amadi thokpa udri maramaduna US President Donald Trump ki maikeri puthorakiba point kun yawba peace plan asi makhatana adamak mai pakna chaksilli haiba yari ngasi USA na maru oiba role lauduna ceasefire gi oiba peace plan ama puthorakpagi oiba khwaidigi yamna chawba trigger point oikiba asi Israel hairiba country asigi maikeri Gaza asi mapung fana lausilaba matungda Hamas hairiba organization asibu loisilagani haibigi oiba khongthang amada akan malanfam ama chatharakpada peace deal gi damakta broker tawnabagi damakta Hamas ki lusingba singna Qatar da wari sanagadore haibigi oiba wafam ama khangbadagi Israel gi maikeri Qatar hairiba US ka mari yamna chetpa country asida forward airstrike chatharubadagi atuba matamda peace deal asi lakhibani Hauji Hamas hairiba organization asi ceasefire gi oiba wafam asi hek lakhibadagi Gaza hairiba mafam asida yamna free oina uniform setuna amuk thorakpa makoigi marakta leiba group ki mioi ki ama hatpa amasung law and order asi hanagumna makoina paisilakpaga loinena anauba lenga amagi governor ama appoint tawbagi oiba khongthang singsu leiribani masigumlaba matam masida US President Donald Trump ki maikedi puthorakliba peace plan asina fongdokliba wafam asi Hamas hairiba organization asi Gaza dagi marufungna muthat krasi haiba wafam ni surrender tawro haiba wafam ni Karigumba US President Donald Trump ki maikeri puthorakliba point kungi oiba peace plan asina mai pakiba taragadi Hamas hairiba organization asina ngasi Gaza hairiba mafam asida makogi oina leiriba influence makogi oina leiriba power asi nahununa riyen tawrokpa matamda aduki matik yamna wana thokadoribani Matam kuinedagi Gaza hairiba Palestinian city asida leiriba mioi asigi damakta Palestinian singi damaktani haidun Hamas hairiba organization asina Israel gi mathakta lan hauduna laklibani adubu hairiba organization asi amukhana Gaza hairiba mafam asida leiraganu majuda sunatana Gaza gi oiba thabak thongsingda amata yawba yararoi surrender tawro haiba wafam asida Hamas hairiba organization asina kayamu yamna yaningadoribage haiba wahang asini Hauji US President Donald Trump ki maikeri thamlakliba akanba warning sing asina maram oiduna Hamas ki maikeri ki makogi oiba khulai ase suksoi soidana thadoklage state of Gaza gi lengak tu da sinage haiba gi oiba wafam di fongdokli tawbatabu Gaza hairiba mafam asigi anoba lenga ama semlakpasi irai laina atuba matamda semba ngamgadra nauna semlakadoriba lenga asida Hamas ki maikeri yausinnaba makoina control tawna bagi damakta honarakloidra haiba gi oiba wahang asini madugumlaba fibam adu hek lakpa taragadi ISF hairiba force asiga Hamas hairiba kangbu asiga suksoi soidana conflict amadi lakadoribani mata asida amu ISF hairiba force asida aduki matik yamna chawba role lawnabagi damakta thorakliba asi Pakistan hairiba country asini matam kharagi mamangda Saudi Arabia bu protect tawgani haiduna defense pact ama sign tawna kriba
Pakistan hairiba country asigi lanmi lising kunrom hauji Gaza hairiba mafam asida chattuna Hamas hairiba organization asibu khulai lauthokpa amasung mafam asida anauba lenga ama sembagi oiba khongthang asi control tawnabagi damakta chatkadori mada asida yamna nungairiba wafam ama haiba taragadi hauji Pakistan hairiba country asi Israel hairiba country asibu recognize tawdriba Israel bu suya yadaba country ama oina adumak leiribani adubu Trump ki maikeli selekliba plan asidadi Israel na thamliba condition madudi Israel ki security ki damakta yengduna Gaza hairiba mafam asida Hamas hairiba organization asi khulai thado handuna makhatana lehendana bagi damakta thamlakliba wafam asibu thabakta onthokna bagi damakta Pakistan gi lanmi lising kun thagadoribani mada asida Pakistan hairiba country asiga USA gi oina leiriba mari asi mamangdagi aduki matik yamna cheli haibasi khangi tawbatabu Israel budi adumak yadaduna lakhiba Pakistan hairiba country asi ngasidi US na maram oiduna Israel ga punna thabak tawbinarabra haibagi oibu wahang matam kharagi mamangda Pakistan hairiba country asida leiriba lenga asigi maikeri US na propose tawrakhiba Israel amasung Gaza gi oiba ceasefire asida saugatli US da taw hairiba makai tawi Pakistan gi oina leiriba lenga asi US na control tawkre haibagi oiba yamna kanba yaningdabo ihau amakhak Pakistan gi mafam kya amadi yamna chawna leiki Palestinian miyosing bu saugatpa amasung US na porakhiba ceasefire adubu yaningde haiduna haurakhiba Pakistan gi oiba ihau aduda maru oiba role lawkhiba Tehrik-i Labak Pakistan hairiba group asi hauji leiriba Pakistan lenga ki maikeri gi ben tawkre Masida sunatana ihau horakliba miyosing adubu control tawnabagi damakta Pakistan gi lanmising gi maikeri gi nongoi fawasi sunaduna kapada miyoi kyama asi ana yaukibagi oiba khongthangsing leikre hairiba khongthang adu namfuda namtharaba matungda Pakistan gi capital oiriba Islamabad tamna yahongidabagi oiba khongthangsing su leiki Hanadagi hauna ceasefire porakpagi oiba matang asida fawwa Pakistan gi leiriba lenga asi US ki control da leikre haiduna Pakistan gi miyoi kyama gi maikeri gi yaningda phongdoktuna achauba ihau ama lakhibani adubu haujikti Hamas hairiba organization asibu disarm tawnabagi damakta saksin kadoriba khongjang asida Pakistan lanmising thajilakadoriba asida Pakistan gi oiba miyamsing asigi oiba reaction asisu thoidona lenga ki oiba favor da lakadaba mande USA ki Vice President oiriba JD Vance ki maikeri gi phongdokpa statement amagi matungina ISF hairiba force asigi asengba mathau asi Hamas hairiba organization asigi khulai lauthokpa aduga hairiba organization asibu mafam asidagi inthokiba haibigi oiba wafam asi oiri Country ki amagi maikeri gi tharakadoriba ISF ki oina leiriba force asi hauji Gaza da changsin khraba matungda Gaza hairiba mafam asida anauba lenga ama semduna Gaza hairiba mafam asibu ningthijana rule tawba ngamlagani haibigi oiba fibam adu yawraktriba fawba adumak leigadabani haibigi oiba wafam asini Western Media House kharagi maikeri gi phongdorakpa report kharagi matung inadi hauji Gaza hairiba mafam asida changsin kadoriba International Stabilization Force asigi maru oiba mathau asi Lanfamna maram oiduna akai atuitana thallaba Gaza hairiba mafam asibu reconstruct tawnaba nauna semjin sajinbagi oiba khongthangdagidi Hamas hairiba organization asigi leiriba khusu khulai makoina control tawduna leiriba mafam asi loisinba haibasina makoi amata ngairaba pandam oigani haina su adamak phongdonari